ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯀꯨꯗꯨꯛ 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 ꯊꯧꯔꯒ ꯂꯥꯛꯄꯁꯤꯗ ꯀꯔꯤꯅꯣꯅꯦ ꯏꯇꯥꯛ ꯇꯥꯏꯁꯤꯕꯨ ꯂꯝꯁꯤꯕꯨ ꯌꯨꯝꯗꯤ ꯎꯏ ꯃꯤꯗꯤ ꯑꯝꯇ ꯎꯗꯦꯅꯦꯅ ꯃꯥꯅ ꯈꯟꯅ ꯀꯨꯗꯨꯛ 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 ꯊꯧꯔ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯤꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯂꯩꯕ ꯖꯒꯥꯁꯤꯗ ꯃꯥꯅ ꯀꯨꯗꯨꯛ 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 ꯀꯨꯗꯨꯛꯅ ꯊꯧꯖꯤꯜꯂꯛꯄꯁꯤꯗ ꯃꯔꯥꯏꯕꯛꯅ ꯐꯔꯤꯁꯨ ꯍꯤꯡꯆꯥꯕꯤ ꯂꯩꯇꯕ ꯇꯟꯖꯥ ꯊꯣꯛꯎꯔꯦ ꯑꯗꯒꯤꯗꯤ ꯁꯒꯣꯜ ꯃꯈꯣꯟꯁꯦ ꯇꯥꯕꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯣꯅ ꯂꯥꯎꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯃꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤꯅꯦꯅ ꯃꯥꯅ ꯁꯒꯣꯜꯁꯦ ꯊꯨꯅ ꯌꯥꯡꯅ ꯀꯨꯗꯨꯛ 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 ꯀꯨꯗꯨꯛꯅ ꯊꯧꯖꯤꯜꯂꯛꯑꯦ ꯊꯧꯖꯤꯜꯂꯛꯄꯁꯦ ꯀꯅꯥꯅꯣ ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯣꯅ ꯁꯒꯣꯜꯅ ꯂꯥꯛꯏꯕ ꯃꯥꯏꯀꯩꯗꯨ ꯃꯅꯥꯀꯣꯡ ꯊꯥꯡꯀꯠꯂꯒ ꯇꯥꯔꯒ ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯂꯥꯛꯏꯗꯨꯕꯣ ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯣ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯦ ꯁꯒꯣꯜꯅ ꯀꯨꯗꯨꯛ 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 ꯊꯧꯖꯤꯜꯂꯛꯑꯒ ꯀꯨꯝꯊꯔꯒ ꯃꯥꯅ ꯆꯪꯉꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤ ꯌꯣꯂꯣꯡ ꯀꯣꯔꯣꯡ ꯄꯨꯜꯂꯒ ꯂꯩꯔꯝꯃꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯌꯣꯂꯣꯡ ꯀꯣꯔꯣꯡ ꯄꯨꯜꯂ ꯂꯩꯔꯝꯕꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯑꯃꯇꯁꯨ ꯂꯩꯕ ꯎꯗꯦ ꯀꯔꯤꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯕ ꯃꯤꯉꯩ ꯍꯤꯡꯆꯥꯕꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯅ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯏꯄꯥ ꯏꯃꯥ ꯀꯅꯥꯒꯤ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯗ ꯃꯥ ꯄꯥꯈꯣꯟ ꯂꯤꯈꯣꯟ ꯇꯧꯅꯕꯅꯦꯅ ꯑꯩ ꯈꯛꯇꯅꯤ ꯈꯥꯛꯍꯧꯔꯤꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯆꯛꯊꯥꯛꯅꯤ ꯑꯗꯨꯅꯤꯒꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯗ ꯂꯣꯏ ꯇꯝꯃꯦ ꯃꯥꯅ ꯍꯦꯛ ꯆꯠꯂꯝꯗꯥꯏꯗꯅ ꯑꯩꯁꯦ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯌꯣꯂꯣꯡ ꯀꯣꯔꯣꯡ ꯇꯧꯁꯜꯂꯒ ꯊꯝꯃꯝꯃꯤꯁꯤꯅꯤ ꯑꯗꯨꯒ ꯃꯥ ꯍꯦꯛ ꯂꯥꯛꯑꯒꯅ ꯑꯩꯁꯦ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯈ꯭ꯔꯤꯁꯦ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯍꯣꯔꯦꯟ ꯋꯥꯍꯩ ꯈꯔ ꯍꯦꯛꯂꯛꯀꯅꯤ ꯑꯗꯨ ꯄꯤꯖꯔꯒꯅꯤ ꯂꯩꯔꯤꯁꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯒ ꯊꯝꯕ ꯄꯣꯠ ꯆꯩꯒ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯦ ꯗꯗꯥ ꯑꯇꯩꯗꯤ ꯈꯪꯗꯦ ꯇꯨꯝꯕꯥ ꯑꯃꯒ ꯂꯤꯔꯨꯡ ꯑꯃꯒ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯔꯣꯡ ꯈꯔꯒ ꯃꯥꯅ ꯍꯦꯛ ꯂꯥꯛꯑꯒꯅꯦ ꯑꯁꯤ ꯍꯦꯛꯇ ꯌꯦꯡꯉꯒ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯁꯒꯥꯏ ꯃꯊꯛꯇ ꯄꯨꯜꯂ ꯊꯥꯡꯀꯠꯂꯤꯁꯦ ꯑꯁꯤꯃꯗꯤ ꯃꯥ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯤ ꯆꯠꯂꯝꯗꯥꯏ ꯐꯪꯉꯦ ꯑꯁꯤ ꯍꯦꯛ ꯌꯦꯡꯉꯝꯃꯤ ꯑꯗꯒꯤ ꯍꯜꯂꯛꯑꯦ ꯑꯁꯤ ꯍꯦꯛꯇ ꯌꯦꯡꯉꯤ ꯑꯇꯩꯗꯤ ꯑꯇꯣꯞꯄꯗꯤ ꯂꯩꯕ ꯎꯗꯦ ꯂꯩꯇꯦ ꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯕꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯗ ꯅꯪꯅ ꯍꯪꯕ ꯌꯥꯕ ꯍꯪꯇꯣꯛꯑꯣ ꯍꯥꯏꯔꯦ ꯗꯗꯥ ꯑꯗꯣ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯅꯦ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯑꯗꯤꯅꯦ ꯗꯗꯥ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤꯅꯤ ꯗꯗꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯅꯊꯣꯡꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯂꯩꯕꯅꯤ ꯑꯋꯥꯡꯂꯣꯝꯗ ꯑꯃ ꯃꯈꯥꯔꯣꯝꯗ ꯑꯃ ꯑꯋꯥꯡꯂꯣꯝꯒꯤꯗꯨꯅꯅꯦ ꯃꯤ ꯑꯣꯟꯕꯅꯤ ꯃꯈꯥꯔꯣꯝꯒꯤꯗꯨꯅꯅꯦ ꯌꯣꯡ ꯑꯣꯟꯕꯅꯤ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯗꯗꯥꯅꯅꯦ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯗꯗꯥꯅ ꯆꯣꯡꯊꯔꯒ ꯌꯣꯡ ꯑꯣꯟꯕꯤꯔꯣ ꯑꯗꯨꯒ ꯗꯗꯥꯅ ꯊꯣꯛꯄ ꯂꯣꯠꯂꯣ ꯃꯤ ꯑꯣꯏꯅ ꯂꯩꯔꯒꯗꯤꯅꯦ ꯃꯥꯅ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯍꯪꯇꯣꯛꯄ ꯌꯥꯕ ꯈꯪꯇꯣꯛꯄ ꯌꯥꯕ ꯍꯪꯍꯧꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯌꯣꯡ ꯑꯣꯟꯕꯗꯣ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯌꯣꯡ ꯑꯣꯜꯂꯣ ꯑꯗꯨꯒ ꯗꯗꯥꯅ ꯃꯤ ꯑꯣꯟꯅꯤꯡꯉꯀꯥꯟꯗꯅꯅꯦ ꯑꯋꯥꯡꯂꯣꯝꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯔꯒ ꯃꯤ ꯑꯣꯜꯂꯣ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯂꯥꯏꯊꯨꯡ ꯇꯤꯡꯊꯨꯡ ꯄꯛꯄꯒꯁꯨ ꯂꯣꯏ ꯐꯕꯅꯦ ꯗꯗꯥ ꯑꯗꯒꯤꯗꯤ ꯍꯥꯏꯅꯔꯤ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯍꯦꯛꯇ ꯉꯥꯔꯪ 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 ꯉꯪꯉꯒ ꯃꯥꯁꯦ ꯄꯥꯏꯔꯦ ꯃꯥ ꯃꯤ ꯑꯃꯇ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯂꯥꯞꯅ ꯄꯥꯏꯖꯔꯒꯁꯨ ꯃꯈꯣꯟꯗꯨꯗꯤ ꯏꯂꯥꯎ ꯂꯥꯎꯅ ꯏꯉꯥꯟ ꯉꯥꯟꯅ ꯇꯥꯔꯕꯅꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯗꯗꯥ ꯍꯤꯡꯆꯥꯕꯤ ꯄꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯗꯥ ꯅꯪ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦ ꯆꯠꯂꯣ ꯄꯨꯈ꯭ꯔꯤ ꯌꯣꯡ ꯑꯣꯟꯕꯗꯨꯗ ꯆꯣꯡꯊꯕꯤꯔꯨꯔꯣ ꯗꯗꯥꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯄꯨꯔꯞ ꯊꯣꯛꯂꯛꯑꯒ ꯁꯒꯣꯜꯗꯨꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯜꯂꯦ ꯌꯣꯡ ꯑꯣꯟꯕꯒꯤ ꯏꯁꯤꯡꯗꯣ ꯑꯗꯒꯤ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯔꯒ ꯌꯣꯡ ꯑꯣꯜꯂꯒ ꯌꯣꯡ ꯑꯣꯟꯃꯤꯟꯅꯔꯒ ꯃꯕꯥꯅꯤꯁꯦ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗ ꯇꯣꯡꯉꯦ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗ ꯇꯣꯡꯉꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯃꯥꯁꯦ ꯉꯥꯔꯪ 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 ꯄꯥꯏꯁꯜꯂꯛꯑꯒ ꯁꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯐꯣꯏ ꯄꯨꯕꯤꯔꯛꯄꯅꯤ ꯁꯦ ꯆꯥꯔꯣꯁꯦꯅ ꯃꯥꯒꯤ ꯌꯣꯂꯣꯡ ꯀꯣꯔꯣꯡ ꯄꯨꯜꯂꯤꯗꯣ ꯊꯥꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯤꯍꯤꯡꯅꯃꯤꯗ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤꯗ ꯃꯤꯍꯤꯡꯅꯃꯤꯗꯥꯅ ꯃꯅꯥꯇꯣꯟꯁꯦ ꯍꯥꯏꯅ ꯁꯨꯠ ꯅꯝꯃꯦ ꯃꯥꯁꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯁꯤꯅ ꯏꯕꯦꯟ ꯑꯩ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕꯁꯦ
ꯑꯗꯨꯅ ꯏꯕꯦꯟꯅ ꯑꯩꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯅꯝꯃꯤꯗꯣ ꯑꯩꯁꯨ ꯆꯥꯔꯒꯦ ꯍꯥꯏꯔꯣ ꯏꯕꯦꯟ ꯑꯩ ꯆꯥꯊꯣꯛꯄꯤꯔꯣꯁꯦ ꯑꯩ ꯇꯣꯝꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯦꯟ ꯑꯩ ꯆꯥꯔꯣ ꯑꯅ ꯃꯥꯅ ꯆꯪꯁꯤꯜꯂꯦ ꯏꯁꯨꯕꯨꯗꯤ ꯆꯥꯔꯣꯏꯗ ꯏꯁꯨꯗꯤ ꯆꯥꯔꯣꯏ ꯍꯥꯏꯔꯦ ꯃꯥꯅ ꯏꯕꯦꯟ ꯑꯩꯁꯦ ꯈꯜꯂꯨꯔꯒ ꯏꯕꯦꯟ ꯑꯩ ꯁꯨꯝ ꯀꯞꯅꯤꯡꯉꯛꯏꯗ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯀꯔꯤꯒꯤꯅꯣꯅꯦ ꯏꯁꯨꯅ ꯀꯞꯅꯤꯡꯉꯤꯕꯣ ꯍꯥꯏ ꯏꯕꯦꯟꯗꯤ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯜꯂ ꯁꯤꯗꯣꯛꯈ꯭ꯔꯅꯤ ꯂꯝꯁꯤꯗ ꯃꯤꯇꯁꯨ ꯂꯩꯇꯦ ꯑꯩ ꯇꯣꯝꯗ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣꯏꯕꯦꯟ ꯑꯩ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯏꯕꯦꯟ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯕꯦꯟꯗꯤ ꯁꯤꯕ ꯅꯥꯏꯗꯦ ꯁꯤꯔꯔꯣꯏ ꯏꯕꯦꯟꯗꯤ ꯁꯨꯛꯁꯤ ꯁꯤꯔꯣꯏ ꯍꯥꯏ ꯏꯕꯦꯟ ꯀꯔꯤꯒꯤ ꯏꯕꯦꯟꯒꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯥꯗ ꯄꯨꯜꯂꯒ ꯃꯊꯛꯇ ꯊꯥꯡꯀꯠꯂ ꯂꯩꯔꯤꯁꯦ ꯇꯨꯝꯕꯥꯁꯤꯅꯅꯦ ꯍꯦꯛ ꯀꯥꯏꯔꯕ ꯏꯕꯦꯟꯒꯤ ꯀꯣꯛ ꯀꯥꯏꯔꯕꯅꯤ ꯂꯤꯔꯨꯡ ꯇꯦꯜꯂꯁꯦ ꯑꯁꯤꯅ ꯍꯦꯛ ꯇꯦꯛꯑꯕ ꯏꯕꯦꯟꯒꯤ ꯈ꯭ꯋꯥꯡ ꯇꯦꯛꯑꯕꯅꯤ ꯑꯗꯒꯤ ꯃꯅꯥ ꯑꯉꯥꯡꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯅꯅꯦ ꯃꯩ ꯍꯧꯕꯤꯅꯤ ꯏꯕꯦꯟꯒꯤ ꯈ꯭ꯋꯥꯡꯁꯤꯅ ꯍꯦꯛ ꯇꯦꯛꯑꯕ ꯇꯨꯝꯕꯥꯁꯤꯅ ꯍꯦꯛ ꯀꯥꯏꯔꯕ ꯃꯩꯍꯧꯕꯤꯁꯦ ꯍꯦꯛ ꯂꯪꯕꯗ ꯃꯩ ꯍꯧꯔꯅꯤ ꯑꯗꯨꯒ ꯏꯕꯦꯟꯒꯤ ꯇꯨꯝꯕꯥꯒ ꯂꯤꯔꯨꯡꯒꯁꯦ ꯍꯦꯛ ꯆꯥꯛꯀꯅꯤ ꯑꯗꯩ ꯃꯅꯥ ꯑꯁꯪꯕꯁꯦ ꯑꯁꯤꯅꯅꯦ ꯏꯁꯤꯡ ꯆꯥꯎꯕꯤ ꯀꯧꯏ ꯏꯁꯤꯡ ꯆꯥꯎꯔꯣꯅ ꯍꯦꯛ ꯂꯪꯕꯗꯅꯦ ꯏꯁꯤꯡ ꯆꯥꯎꯔꯒ ꯏꯕꯦꯟꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯎꯠꯇꯣ ꯏꯁꯤꯡꯗꯨꯅ ꯂꯣꯏꯅ ꯇꯥꯎꯊꯈꯤꯗꯅꯅꯦ ꯏꯕꯦꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯉꯔꯣꯏꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩꯗꯤꯅꯦ ꯏꯕꯦꯟ ꯁꯨꯛꯁꯤ ꯁꯤꯔꯣꯏ ꯑꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯏꯕꯦꯟꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨꯅ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯉꯁꯥꯏ ꯌꯣꯜꯂꯣꯡ ꯀꯣꯔꯣꯡ ꯄꯨꯜꯂꯒ ꯊꯝꯃꯝꯕꯅꯤꯅ ꯂꯥꯝꯕ ꯉꯝꯃꯣꯏ ꯁꯥꯗꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯗ ꯑꯗꯨꯅ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯇꯨꯝꯃꯣ ꯑꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯇꯨꯝꯃꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯉꯁꯥꯏꯒꯤ ꯂꯥꯎ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯌꯣꯜꯂꯣꯡ ꯀꯣꯔꯣꯡ ꯄꯨꯟꯁꯤꯜꯂꯝꯃꯦ ꯃꯈꯨꯠꯇꯨꯁꯨ ꯄꯨꯟꯁꯤꯜꯂꯝꯃꯦ ꯃꯈꯣꯡꯁꯨ ꯄꯨꯟꯁꯤꯜꯂꯝꯃꯦ ꯄꯨꯜꯂ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯝꯇ ꯂꯥꯝꯕ ꯐꯪꯉꯔꯣꯏ ꯁꯥꯗꯅ ꯏꯀꯣꯡꯒꯩ ꯑꯩ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯈꯤꯒꯦꯀꯣ ꯆꯤꯟꯖꯥꯛ ꯑꯅ ꯍꯥꯏꯔꯒ ꯅꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯍꯦꯛꯂꯛꯀꯦ ꯍꯥꯏꯔꯒ ꯃꯌꯥ ꯑꯃꯅ ꯁꯔꯒꯗ ꯊꯝꯃꯦ ꯃꯌꯥ ꯃꯈꯗꯥꯡꯗꯨꯅ ꯄꯇꯥꯟꯗ ꯊꯝꯃꯒ ꯑꯔꯩꯕꯈꯩ ꯀꯥꯈꯠꯂꯒ ꯉꯥꯔꯪ ꯉꯪꯉꯒ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯗꯧꯅ ꯈ꯭ꯔꯦꯛ ꯈ꯭ꯔꯥꯛ ꯇꯧꯗꯅ ꯃꯥꯁꯦ ꯄꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯒꯦꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈꯤꯕ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯁꯒꯣꯜꯁꯦ ꯁꯨꯝ ꯀꯨꯗꯨꯛ ꯊꯧꯔ ꯂꯥꯛꯄꯁꯤꯗ ꯂꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯝ ꯑꯃꯗ ꯃꯥꯁꯨ ꯊꯨꯡꯉꯨꯔꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯔꯨꯁꯦ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃꯃꯝ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯑꯒ ꯄꯔꯦꯡ ꯆꯠ ꯂꯩꯔꯝꯕꯁꯤ ꯎꯕꯁꯤꯗ ꯃꯥꯅ ꯈꯜꯂꯦ ꯀꯔꯤꯅꯣꯅꯦ ꯃꯁꯝꯁꯨ ꯑꯝꯇ ꯍꯧꯗꯦ ꯃꯀꯣꯛꯁꯤ ꯂꯣꯏ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯄꯨꯜ ꯑꯃꯃꯝ ꯄꯨꯔ ꯆꯠꯂꯤꯁꯤꯕꯣꯅ ꯃꯥꯅ ꯁꯒꯣꯜꯁꯦ ꯀꯨꯗꯨꯛ ꯊꯧꯖꯤꯜꯂꯒ ꯅꯨꯄꯥ ꯑꯃꯗ ꯃꯥꯅ ꯇꯥꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯑꯁꯤꯗ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯑꯒ ꯏꯁꯤꯡ ꯍꯣꯜꯂꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯕꯖꯥꯠꯅꯣ ꯀꯩꯗꯧꯕꯒꯤꯅꯣ ꯁꯤꯕꯣꯅ ꯏꯕꯨꯡꯉꯣ ꯑꯁꯦ ꯃꯥꯏꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯥꯟꯅꯗꯤꯅꯦ ꯁꯝ ꯍꯧꯔꯝꯕ ꯁꯝꯗꯣ ꯂꯣꯏ ꯀꯦꯟꯈ꯭ꯔꯒꯅꯦ ꯅꯥꯄꯤ ꯑꯣꯏꯅ ꯍꯧꯔꯛꯄ ꯑꯗꯣ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄ ꯃꯤꯉꯩꯗꯣ ꯐꯍꯟꯕ ꯉꯝꯗꯕꯒꯤꯅꯦ ꯗꯟꯗꯤ ꯄꯤꯔꯤꯅꯦꯁꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯜꯍꯜꯂꯤꯅꯦꯁꯦ ꯍꯥꯏꯔꯛꯑꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯖꯕ ꯃꯁꯛꯇꯤ ꯈꯨꯐꯖꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯃꯁꯝꯗꯨꯗ ꯁꯣꯏꯔꯕ ꯑꯅ ꯍꯥꯏꯕꯁꯤꯗ 마주 ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦꯅꯦ ꯑꯗꯒꯤꯗꯤ 마주는 ꯌꯦꯡꯅꯤꯡꯃꯟꯒꯤꯗꯅ 마주 ꯁꯒꯣꯜꯗꯣ ꯀꯨꯗꯨꯛ ꯊꯧꯖꯜꯂꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯁꯅꯊꯣꯡ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯂꯦꯞ ꯂꯩꯔꯝꯕꯁꯤꯗ ꯃꯥꯅ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯅꯪꯅ ꯄ꯭ꯔꯣꯕ ꯊꯧꯖꯜꯂꯛꯏꯗꯨꯕꯣ ꯍꯥꯏ ꯑꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯏꯅꯤ ꯌꯦꯡꯒꯦꯅ ꯆꯪꯉꯛꯏꯅꯤ ꯍꯥꯏ ꯑꯣ ꯉꯥꯏꯈꯣ ꯑꯩ ꯏꯅꯤꯡꯊꯧꯗ ꯑꯝꯇ ꯍꯪꯒꯠꯂꯨꯈꯤꯒꯦ ꯍꯥꯏꯔ ꯃꯥꯗꯤ ꯃꯥꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯉꯁꯥꯏꯒꯤ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯀꯧꯔ ꯌꯦꯡꯍꯟꯕꯅꯤꯅ ꯃꯥꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯥꯗꯤ ꯄ꯭ꯔꯞ ꯆꯦꯟꯖꯜꯂꯒ 이닝ꯊꯧ 이자누피도 ꯌꯦꯡꯒꯦꯅ 누파 ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯦ ꯑꯣ ꯆꯪꯍꯜꯂꯛꯎ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯆꯪꯉꯣ ꯂꯦꯡꯖꯜꯂꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯦ ꯃꯥꯁꯦ ꯄ꯭ꯔ ꯆꯪꯉꯒ ꯁꯣꯝꯗ ꯂꯩꯕꯅꯤ ꯒꯥꯅ ꯅꯤꯡꯊꯧꯁꯤꯁꯨ ꯃꯥꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯀꯥꯁꯤꯗ ꯄꯨꯁꯜꯂꯒ ꯌꯦꯡꯍꯟꯕꯁꯤꯗ ꯉꯁꯥꯏꯒꯤ
ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯐꯖꯕꯗ ꯂꯣꯏꯔꯕ ꯑꯗꯨꯒ ꯃꯁꯝꯗꯨꯗꯤ ꯅꯥꯄꯤ ꯑꯣꯏꯅ ꯍꯧꯕ ꯑꯗ ꯃꯥꯗꯤ ꯍꯦꯛꯇ ꯉꯛꯈꯤꯗꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯅ ꯌꯦꯡꯉ ꯂꯩꯔꯕ ꯌꯦꯡꯉ ꯂꯩꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯃꯤꯠ ꯅꯅꯥ ꯆꯞ ꯌꯨꯡꯈꯠꯂꯒ ꯌꯦꯡꯉ ꯂꯩꯔꯤꯗꯤ ꯂꯥꯌꯦꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯅꯪꯅ ꯂꯥꯌꯦꯡꯒꯅꯦꯅ ꯂꯥꯛꯑꯒ ꯅꯪꯅ ꯅꯃꯤꯠ ꯅꯅꯥ ꯌꯨꯡꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡ ꯂꯩꯔꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯗꯨ ꯍꯥꯏꯕꯒꯗꯣ ꯇꯥꯗꯪꯒꯩ ꯃꯥꯗꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯐꯥꯛ ꯅꯣꯛꯊꯣꯔꯛꯑꯦꯅꯦ ꯉꯁꯥꯏ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯥꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯗꯅ ꯅꯣꯛꯊꯣꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯅꯦ ꯂꯥꯛꯑꯒ ꯅꯪ ꯀꯔꯦꯝ ꯀꯊꯥꯏꯅꯔꯗꯅ ꯅꯪꯅ ꯍꯩ ꯀꯅꯥ ꯂꯩ ꯃꯁꯤ ꯃꯔꯨ ꯀꯣꯛꯊꯣꯛꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯌꯨ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯤꯌꯨ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯍꯜꯂꯨ ꯑꯅ ꯃꯥꯁꯦ ꯃꯔꯨꯗꯣ ꯁꯤꯠ ꯅꯥꯟ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯄꯨꯜ ꯑꯃ ꯄꯤꯔꯒ ꯃꯥꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯕꯟꯗꯤ ꯑꯣꯏꯅ ꯃꯥꯁꯨ ꯃꯌꯥꯝ ꯄꯔꯦꯡ ꯆꯠꯄꯗꯨꯗ ꯃꯥꯁꯨ ꯌꯥꯎꯍꯜꯂꯦ ꯑꯗꯒꯤꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯒꯦꯗ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯒ ꯁꯒꯣꯜꯁꯤꯒ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗꯒꯤ ꯃꯥ ꯄꯥꯏꯈꯤꯕꯗꯣ ꯎꯕꯗꯨꯗ ꯀꯨꯝꯊꯔꯛꯑꯒ ꯃꯤ ꯌꯣꯟꯕꯒꯤ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯐꯟ ꯆꯣꯡꯊꯔꯒ ꯑꯃꯅ ꯁꯒꯣꯜ ꯑꯣꯜꯂꯦ ꯑꯗꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯃꯤ ꯑꯣꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯉꯦ ꯏꯕꯦꯝꯃ ꯀꯃꯥꯏ ꯇꯧꯔꯦ ꯅꯪ ꯉꯔꯥꯡ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯗꯗꯥ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯗꯣꯛꯑꯝꯃꯦ ꯑꯩꯁꯦ ꯃꯥꯅ ꯄꯨꯜꯂ ꯊꯝꯃꯝꯕꯅꯤꯅ ꯂꯥꯝ ꯐꯪꯉꯔꯣꯏꯅ ꯁꯥꯗꯅ ꯑꯥꯗ ꯊꯥꯡꯀꯠꯂꯤꯕ ꯇꯨꯝꯕꯥꯁꯦ ꯑꯁꯤꯅ ꯃꯥꯏ ꯃꯀꯣꯛꯅꯦꯌꯦ ꯑꯁꯤ ꯀꯥꯏꯔꯕ ꯃꯥꯏ ꯃꯀꯣꯛ ꯀꯥꯏꯔꯕꯅꯦꯌꯦ ꯑꯗꯒꯤ ꯂꯤꯔꯨꯡ ꯇꯦꯟꯁꯦ ꯑꯁꯤꯅ ꯍꯦꯛ ꯇꯦꯛꯑꯕ ꯃꯥꯏ ꯃꯈ꯭ꯋꯥꯡ ꯇꯦꯛꯑꯦꯌꯦ ꯑꯗꯩ ꯃꯅꯥ ꯉꯥꯡꯂꯤ ꯇꯧꯕ ꯑꯃ ꯂꯩꯁꯦ ꯑꯁꯤꯁꯦ ꯍꯦꯛ ꯃꯩ ꯍꯧꯔꯣꯅ ꯍꯦꯛ ꯂꯪꯕꯗꯅꯦ ꯉꯁꯥꯏꯒꯤ ꯇꯨꯝꯕꯥꯒ ꯂꯤꯔꯨꯡ ꯇꯦꯟꯒꯁꯦ ꯆꯥꯛꯀꯗꯣꯏꯅꯦꯌꯦ ꯑꯗꯩ ꯃꯅꯥ ꯑꯁꯪꯕꯁꯤꯅꯅꯦ ꯏꯁꯤꯡ ꯆꯥꯎꯔꯣꯅ ꯍꯦꯛ ꯂꯪꯕꯗꯅꯦ ꯏꯁꯤꯡ ꯆꯥꯎꯔꯒ ꯃꯥ ꯆꯥꯛꯄꯒꯤ ꯎꯠꯇꯣ ꯏꯁꯤꯡꯗꯨꯅ ꯂꯣꯏ ꯇꯥꯎꯊꯈꯤꯗꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯉꯔꯣꯏ ꯑꯗꯨꯅ ꯑꯁꯤ ꯂꯩꯔꯤꯉꯩ ꯏꯕꯦꯟꯗꯤ ꯁꯤꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯗꯗꯥꯅ ꯍꯥꯏꯔꯕ ꯌꯣꯜꯂꯤꯡꯗꯣ ꯊꯥꯗꯣꯛꯑꯒꯦꯁꯦ ꯑꯅ ꯃꯥꯅ ꯌꯣꯜꯂꯤꯡ ꯀꯣꯔꯣꯡ ꯄꯨꯜꯂꯤꯕ ꯃꯈꯨꯠꯁꯨ ꯃꯈꯣꯡꯁꯨ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯑꯩ ꯂꯥꯝꯊꯔꯒꯦ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ ꯅꯪ ꯑꯣꯛꯎꯀꯣ ꯍꯣꯏ ꯗꯗꯥ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯉꯁꯥꯏꯒꯤ ꯇꯨꯝꯕꯥꯁꯦ ꯍꯦꯛ ꯄꯥꯏꯕꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯅꯤꯅ ꯃꯥꯁꯦ ꯃꯀꯣꯛꯇ ꯀꯩꯅꯣꯝ ꯄꯥꯏꯔꯛꯄꯒꯤ ꯁꯍꯨꯝꯗꯣ ꯐꯪꯗꯅ ꯃꯥꯁꯦ ꯍꯩꯁ ꯉꯁꯥꯏ ꯉꯔꯥꯡ ꯑꯉꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯦ ꯃꯁꯤ ꯃꯥꯅ ꯑꯩꯒꯤ ꯇꯨꯝꯕꯥꯗꯣ ꯄꯥꯏꯔꯕ ꯖꯥꯠꯂꯅꯦ ꯑꯩ ꯄꯨꯟꯗꯤ ꯄꯨꯜꯂꯝꯃꯤꯗ ꯃꯥꯁꯦ ꯑꯅ ꯃꯥꯅ ꯂꯝꯁꯤꯗ ꯃꯤꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣꯅ ꯍꯩꯁ ꯑꯃꯨꯛꯀ ꯂꯤꯔꯨꯡꯒ ꯄꯥꯏꯔꯛꯄꯒꯤ ꯃꯈ꯭ꯋꯥꯡꯁꯤꯁꯨ ꯃꯤꯅ ꯄꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯈ꯭ꯋꯥꯡꯁꯤꯁꯨ ꯍꯩꯅꯗꯕ ꯑꯝꯇ ꯍꯩꯁ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇꯗꯤ ꯍꯜꯂꯨꯈꯤꯒꯦꯅ ꯃꯥꯁꯦ ꯃꯃꯥꯏꯁꯦ ꯂꯩꯔꯒ ꯉꯥꯔꯪ ꯄꯥꯏꯔꯛꯄ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯗꯗꯥ ꯍꯤꯡꯆꯥꯕꯤꯗꯣ ꯃꯃꯥꯏ ꯂꯩꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯗꯗꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯉꯔꯣꯏꯌꯦ ꯄꯨꯜꯂꯤꯗꯣ ꯄꯔꯣ ꯊꯣꯛꯑꯣ ꯗꯗꯥ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯔꯀꯥꯟꯗ ꯉꯁꯥꯏ ꯍꯤꯡꯆꯥꯕꯤꯁꯦ ꯍꯦꯛꯇ ꯉꯥꯔꯪ ꯉꯪꯉꯒ ꯄꯥꯏꯁꯜꯂꯛꯄꯁꯤꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯇꯨꯝꯕꯥꯁꯦ ꯃꯥꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗꯨꯗ ꯇꯣꯛ ꯂꯥꯎꯅ ꯊꯣꯝꯃꯦꯕ ꯑꯗꯒꯤꯗꯤ ꯃꯀꯣꯛꯇꯣ ꯊꯣꯛ ꯂꯥꯎꯅ ꯀꯥꯏꯔꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯆꯥꯏꯔꯒ ꯁꯨꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯄꯥꯏꯁꯜꯂꯛꯏ ꯃꯥꯁꯨ ꯉꯝꯅꯕ ꯅꯪꯅꯕꯅꯦꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯎꯁꯤꯗ ꯂꯤꯔꯨꯡ ꯇꯦꯟꯁꯦ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯅ ꯑꯃꯨꯛ ꯊꯨꯗꯦꯛꯑꯦ ꯑꯗꯩ ꯃꯈ꯭ꯋꯥꯡꯁꯤ ꯇꯦꯛꯇꯅ ꯁꯨꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯩ ꯍꯧꯕꯤꯗꯣ ꯃꯩ ꯍꯧꯔꯣꯅ ꯑꯃꯨꯛ ꯍꯦꯛ ꯂꯪꯉꯤ ꯃꯩ ꯕ꯭ꯔꯨꯡ ꯍꯧꯋꯤ ꯃꯩ ꯍꯧꯔꯤꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯈꯨꯠꯅ ꯂꯥꯝꯕꯣꯏ ꯃꯈꯣꯡꯅ ꯂꯥꯝꯕꯣꯏ ꯃꯩꯗꯣ ꯇꯧꯔꯒ ꯇꯧꯕꯁꯤꯗ ꯃꯁꯤꯗꯤ ꯀꯥꯟꯄꯣꯠꯇꯦꯅ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯏꯁꯤꯡ ꯆꯥꯎꯕꯤꯗꯣ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯂꯪꯉꯦ ꯏꯁꯤꯡ ꯆꯥꯎꯔꯣ ꯑꯅ ꯑꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯏꯁꯤꯡꯁꯦ ꯕ꯭ꯔꯨꯡ ꯂꯥꯎꯅ ꯆꯥꯎꯔꯛꯇꯅ ꯃꯥ ꯆꯥꯛꯄꯒꯤ ꯎꯠꯇꯣ ꯏꯁꯤꯡꯗꯨꯅ ꯇꯥꯎꯊꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯁꯤꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯤꯡꯆꯥꯕꯤꯗꯣ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯑꯩ ꯏꯇꯥꯎ ꯑꯃꯒ ꯁꯨꯃꯥꯏꯅ ꯀꯣꯏꯔꯛꯄꯅꯤ ꯏꯇꯥꯎꯒ ꯑꯩꯒꯁꯦ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯔꯨꯁꯤ
ꯂꯧꯁꯤꯡ ꯇꯥꯟꯅꯖꯤꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅꯅꯦ ꯏꯇꯥꯎꯒꯩꯒ ꯊꯦꯡꯅꯕꯒꯤ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯠ 35ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯊꯦꯡꯅꯖꯦꯅ ꯍꯥꯏꯅꯒꯤ ꯑꯗꯨꯅ ꯑꯩ ꯏꯇꯥꯎꯗꯣ ꯑꯝꯇ मागे खोंगुल लीरुगे अइना चटपजिदने नंगी इसिंग अनीजे खिता पुगीगे पात्र अनीदा पिउ नंगी योंग ओनबा इसिंगजिगने मी ओनबा लैना तिंगना लाइथुंग तिंगतुंग कोकपा इसिंगजिगने अइ पुगीगेना माना कोल अनी पिरे नुपिमजाजिना अदगिदि मा पोरे इसिंग योंग ओनबैसिने मी ओनबैसिने पुरगा माजे सगोनजे कोद्रुक 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 खोंगलै तुना माजे सगोनजे थौरगा लाए लाकपजिदा सुम लाकपजिदा ngसाइगी लमलोंग अहुम फांगबा यौबजिदा मताउजे उद्रे अदगिदि नुमिति चप चानरेसे इबानी थेंगनाजे हाइबा मफमदो अदुनदि ताउजे लाक्त्रमनिना मा चखिबा माइगैजे अइ माइ खोंगुल लिरुरगेना माजे लाए सगोनजे थौरगा कुद्रुक 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 अदै माना सगोनजे थौरा लाकपदा परेंग परेंग चपजे माना सुम उरे माजे करिनो आदा मरु कोपा मयाम इसिंग पुन पुरगा चलिजिबोना माने कन कनना लाकपे मीजे मथंग 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 सुम येंगपजिदा ख्वाइ ममैदा माइ मताउदु उरेने अस करिनो अइ ताउजिना तौरमिजिबो कमाइन तोइजानो सिबोना माजे खंजानारगा मताउ अमसिनाजु मागे मसक्सि उरे अदगी मबानीजे खितंग लैथनारगा ताउ कमाइन कमाइन तौइनो ताउना तौरमिबा मतौजे करिनो तोइजिबोना हंगबदे ताउ अइजे निंगथौगी मचानुपी मा सुमाइना माजे हाना मसम हौरमगा केंग्रगा नापी ओइना हौई मसक याम फजै हाबददैजे येंगनिंगमंगिदना चंगुबदा सिगी फिबमजे तौ तारिने अदो अइजे इताउना अंत लौथोकपिनबा पाम्बै अमता थिबिउ इताउना माना हाइरे अदोदि फरे फरे इताउ छे इताउगी पुंदुदने अइ सिंगजे किता यालक्के सेना माना योंग ओनबगी सिंगजे खरा हैजल्ले अदगिदि मांगोंददि हाइदोकते योंग ओनबनी मी ओनबनी अदुने दानेजे निंगथौ मचाजिददि हाइदोकते अदुगदि इताउ करिगिनो इताउना इसिंग हैजल्लेजे इताउ पुदपु अदुगा निंगथौ मचानुपीदो इरुजबदा यावहल पुदपु कोना खंगकनी इताउ हाइरे हो इताउ इताउ लौथोंननबा थबकनि आइन तौदोइजे हाइबदा ngसाइगे निंगथौ मचाजे थोकनिंगबगी मयाइना मंत्री मचाजिना हाइरिंगै माजे यारे होय होय इताउना पुरगा चखरे अदगिदि इरु लुजरे निंगथौ मचानुपीजिना इरु लुजरगा मथंग 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 लुजरकपजिदा ख्वाइ अरोइबा मागी पुंजे चाइथबदा योंग ओंथोकरेने खंखंगौदना योंगी फन फा चोंगिगादो चोंगदना मादे हेता योंग ओंथोरकपजिना मयामजे मा निंगथौगी मचानुपीदो योंग ओले निंगथौ मचानुपीदो योंग ओलेना मई ngangnare yong ole na ngasagi mantri machajina iningthau gi chanupido layeng jage na nanai ai lakchari ni haibajida ngasagi yong olaga leibane mapa phare adudi bungo aigi chaje layeng ba laiba mai bi che phana yame aigi chaje phan bangam dadana aina ne बंदी होइना मोइजे जाना इरुजना बिसिंग लोइना खोललिनी मरु कोक्थो सुनु यांगंग तैरगा अदो करिगुम्बा नंगनाने आइगी चाजे फानबा ngमगदिने मा हानाने मसमदो नापी हौरमबदगी सम होनबा ngमनेना लायेंबदने हौजिकसे योंग अमुक ओले अदुना आइगी चाजे अमुक त ताइबंग मी हाइबदो त ओलहनबा ngमदिने नंग लैबाकसे तंखाय अमा आइना नंगोंदा पीगनी अदुगा इचानुपीजु फहनबा ngमदि इचानुपीजु नंगोंदा पीगनी कन्नागी संपत्ति लन थुम सना लुपा नंगी तंखाय अइना पीगनी अदुगा करिगुम्बा फहनबा ngमद्रदिने नंगजु मयामना तौरिबा सुमाइना नंगजु दंदी फंगदबनी होय यानी निंगथौ अन हाइरे अदगिदि माजिना चंगागा मादि मरोन मरीदि हैपोनते माइबदि सापोनते दो अदुगा माना मरोन मरी लोंजन्नरगने खरा मंत्र सोंजन्नरगा ngसाइगी लाइथुंग तिंगतुंग कोकपा मियोन बैसिंगजे चाइ योंगजिदे तखिकपजिदा माजे नुपी मचा लैसाबी तकफजग्रबी ngor masamjina leng चला मुचिन मुरदन हेत फजबदा अंगकपा फंगना
ꯍꯦꯛꯇ ꯐꯖꯕꯗꯨꯕꯨ ꯐꯖꯔꯦ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯦꯞꯄꯁꯤꯗ ꯃꯌꯥꯝꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯣ ꯌꯣꯡ ꯑꯣꯜꯂꯝꯕꯗꯣ ꯃꯁꯝꯒ ꯅꯥꯄꯤ ꯍꯧꯔꯝꯕꯗꯣ ꯃꯁꯝ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯉꯗꯅ ꯐꯖꯕꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯑꯣꯜꯂꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯑꯣꯜꯂꯤꯅ ꯍꯥꯏꯕꯁꯤꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯥꯛꯇꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏꯌꯦꯡꯕꯗꯒꯤ ꯃꯁꯝꯁꯨ ꯍꯧꯔꯦ ꯑꯗꯒꯤ ꯌꯣꯡ ꯑꯣꯜꯂꯝꯕꯗꯨꯁꯨ ꯄꯤ ꯑꯣꯟꯗꯅ ꯂꯩꯁꯥꯕꯤ ꯑꯣꯟꯗꯅ ꯐꯖꯕꯅ ꯂꯣꯏꯔꯦꯌꯦꯅ ꯃꯍꯥꯔꯥꯅꯤꯒ ꯅꯤꯡꯊꯧꯒꯁꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂ ꯌꯦꯡꯕꯗ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤꯁꯦ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯈꯪꯗꯒꯤ ꯐꯖꯅ ꯂꯦꯞ ꯂꯩꯔꯝꯕꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯁꯤꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯅ ꯀꯞꯄꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯍꯦꯛꯇ ꯄꯦꯟꯈꯤꯗꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯅꯤ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯅꯪ ꯁꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯔꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯝꯇꯒ ꯍꯥꯏꯌꯨꯗꯅ ꯍꯥꯏꯕꯗꯨꯗ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯃꯁꯤ ꯑꯃꯇ ꯊꯥꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯕꯗ ꯅꯪꯅ ꯅꯅꯤꯡ ꯇꯧꯖꯔꯣ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯔꯣꯅ ꯃꯥꯅ ꯃꯇꯥꯎꯗꯨꯁꯨ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯊꯥꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯉꯣꯟꯗ ꯂꯨꯍꯣꯡꯉꯦ ꯑꯇꯩ ꯃꯥꯏꯕꯁꯤꯡꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯦ ꯂꯩꯕꯥꯛꯇꯨꯒꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯦꯅ ꯂꯥꯎꯊꯣꯛꯑꯦ ꯅꯤꯡꯊꯧ ꯑꯩ ꯌꯨꯝ ꯃꯥꯏꯀꯩꯗꯗꯤ ꯑꯃꯨꯛꯇꯗꯤ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯏꯇꯥꯎꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯄꯥꯎ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯅꯦ ꯑꯗꯒꯤ ꯃꯇꯥꯎꯁꯤꯅꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯁꯤꯗ ꯁꯒꯣꯜꯁꯦ ꯊꯧ ꯊꯧꯅ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯑꯗꯒꯤ ꯏꯇꯥꯎ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯦ ꯏꯇꯥꯎꯅ ꯌꯥꯜꯂꯛꯄ ꯏꯁꯤꯡꯗꯣ ꯂꯨꯖꯔꯨꯕꯗ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯇꯥꯎꯅ ꯑꯃꯨꯛ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯟꯗꯅ ꯀꯅꯥꯒꯤ ꯃꯤ ꯑꯃꯇ ꯉꯝꯅꯗ꯭ꯔꯕꯗꯣ ꯏꯇꯥꯎꯅ ꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯏꯇꯥꯎ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯄꯗ ꯂꯝꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯅ ꯃꯤ ꯑꯃꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤ ꯂꯝꯗꯨꯗ ꯃꯤ ꯑꯃꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯒꯤ ꯁꯅꯊꯣꯡꯗꯅꯦ ꯃꯤ ꯌꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯗꯒꯤ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯅꯤ ꯑꯩꯅ ꯄꯣꯔꯛꯑꯒ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅ ꯍꯥꯏꯔꯦ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯑꯝꯃꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯠꯂꯤꯕ ꯏꯇꯥꯎ ꯑꯩꯅ ꯌꯣꯡ ꯑꯣꯟꯗꯅꯒ ꯂꯩꯔꯒ ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯇꯣꯛꯍꯟꯗꯅ ꯄꯨꯔꯥ ꯂꯥꯜꯂꯝꯅꯤ ꯏꯇꯥꯎ ꯑꯩꯅ ꯇꯧꯔꯛꯏꯗꯨꯁꯨ ꯒꯥꯏꯅ ꯍꯥꯏꯗꯅ ꯇꯝꯃꯦ ꯇꯧꯗꯅ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯏꯇꯥꯎꯒꯤ ꯑꯣꯏꯖꯔꯣ ꯂꯩꯕꯥꯛꯇꯨꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯣ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯅ प्रजा ꯃꯌꯥꯝꯗꯨ ꯀꯧꯈꯠꯂꯒ ꯅꯍꯥꯟꯈꯩ ꯃꯣꯏ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯅꯤꯡꯊꯧ ꯃꯆꯥꯒ ꯅꯨꯃꯤꯠ 35ꯅꯤ ꯂꯝ ꯀꯣꯏꯔꯨꯕꯗꯣ ꯂꯥꯛꯑꯦꯌꯦꯅ ꯃꯌꯥꯝꯁꯤꯁꯨ ꯌꯥꯎꯅꯤꯡꯕꯒ ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯂꯥꯎꯊꯣꯛꯑꯦ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯂꯩꯕ ꯍꯦꯜꯂꯤ ꯕꯨꯙꯤ ꯂꯩꯕ ꯍꯦꯜꯂꯤ ꯒ꯭ꯌꯥꯟ ꯂꯩꯕ ꯍꯦꯜꯂꯤ ꯂꯝ ꯑꯃꯗ ꯑꯩꯁꯨ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤ ꯏꯇꯥꯎꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯁꯨ ꯊꯥꯗꯣꯛꯄꯤꯔꯦ ꯏꯇꯥꯎꯅ ꯌꯥꯏꯐꯔꯦꯅ ꯃꯥꯅ ꯂꯥꯎꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯗꯣꯔꯛꯏꯅꯦꯌꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯦ ꯌꯥꯝ ꯍꯩꯌꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯐꯔꯦꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯁꯣꯟꯅꯔꯦ ꯑꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯅꯤꯡꯊꯧ ꯃꯆꯥꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯀꯦꯅ ꯈꯟꯕꯗꯣ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯁꯨ ꯅꯍꯥꯟ ꯃꯥꯅ ꯊꯝꯃꯝꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯨꯍꯣꯡꯕꯤꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯜꯂꯦ ꯂꯝꯗꯨꯒꯤ ꯃꯥꯁꯨ ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯦ ꯅꯤꯡꯊꯧ ꯂꯣꯏ ꯄꯥꯟꯅꯗꯅ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯂꯣꯏ ꯑꯣꯏꯅꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯈ꯭ꯔꯦ